Hello my YouTube family, mayambu aigi channel asida taramna ukcheri. Mayam asidi Sagol Hawai Utti tawjarake. Ada kuire Sagol Hawai Utti chadabasu ado ai sigi Sagol Hawai se ayuktagi ayuk early morning tum hawalakpaga Sagol Hawai se tingsillaga thamjiramne. Ado ai maku se yamna di lokthoroge Sagol Hawai Utti dadi maku lokthoknadabane. Ado ai sum di maku se yamna lokthoktragadi masak se kitang fajaba watle musanmani aduna ai kitang ama lokthokjarage loina di lokthokjararoi. Samba loijare aduga asina utti da thakadaba machalne aigi inkola hojaba awa patigom khara ma hekjare tilhau leijare sina tespata khara ma laujare asina moro atikpa mari manga ma laujare aduga patigom leijare ada asiki manasina lebu mana oidoni lebu manase utti da thakpa yamna hawbane manam so yamna nungshibane utti da thakpada ado asikarmaina hapkani haibado mayam haijarake ado sigi magi makok se ko asmaina thopchallaga makok se sumaina masing se sumaina lawthokpiba aduga hen manam hen bani magi manam se thokpase aduna sumaina lawthokpirani. Sagol Hawai se ai cooker da hana kamthokjarage. Kamba matam sida ai lebu manasi hapchinjahorage adaga saigi morotik padusu hapchinjarage awa fadigom khara amasu sisu hapchinjarage aduga kamtho asi yam kanna di kamhalaroi se haidi kiam koina kamhalaroi sidi amatang ta tawraga loishanjarani. Kambasu loijare aduga makhum hangdoga yengase yare mulle aduga ai hauji amu ising khara amaga hapchinjarage ising khara ma hapchillaba matungda ai asi amu baking soda se ko chamas tangkhai ama tawraga laujarage aduga hapchinjarage aduga fajana amutang okhaijarage. Nasagi leihauba awa padigom khara duma ai amuk hapchinjarani. Aduga ai hauji sida sok tobagi pen se thangatjare thau khara ma haijinjare tespata se sok toba matamda mai se kanman gidana khang se pikpanina tai se pikpanina aduna mai se hogalae aduga ai sida paspuron khara ma hapjare tilhau hapchinjare aduga fajana munhalase sing khara duma hapchinjare somdana aigi utti se soda hapkibagi pakhalakpani bako dai maroi hapchinjare dhania powder su khara hapchinjare fadigom maru asuba hapchinjare aduga aigi sok chisu munchilla aduga hauji ai sok toksinjarani hapchinjarani tisida yare masak su phajathoe aduga ngahaktang ama sawhanjagige mulle mayam ada ai hauji fadigom khara ama chaisinjarage mayam aigi cooker se mapan da toliba mayam se ko pathaki baine aduga masak su yamna phajare utti se hauji yare aduga mayam aigi video se bu nungai biragadi nungsibidona mayam like comment subscribe tawbiramo
ꯑꯗꯨꯒ ꯃꯊꯪꯗꯅ ꯑꯁꯤꯒꯤ ꯎꯇꯤ ꯊꯣꯡꯕꯒꯤ ꯃꯨꯛꯕꯥꯡ ꯇꯧꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯅꯣꯡ ꯐꯥꯗꯣꯛꯀ ꯎꯇꯤ ꯁꯨꯝꯅ ꯊꯣꯡꯅ ꯆꯥꯕꯁꯦ ꯌꯥꯝꯅ ꯍꯥꯎꯏ, ꯃꯍꯥꯎ ꯌꯥꯝꯅ ꯂꯩ꯫ ꯑꯗꯨꯒ ꯑꯩꯒꯤ ꯎꯇꯤꯁꯦ ꯃꯌꯥꯝ ꯍꯥꯎꯒꯅꯤ ꯍꯥꯎꯔꯣꯏ ꯃꯌꯥꯝ ꯁꯨꯝ ꯍꯥꯏꯕꯤꯔꯝꯃꯣ꯫